Sana lay manamathot karakpa tara manga tara tarukmuk surakpa duwain angangni adubu sau phabana lesabi mapung pharabi amamal yengbada mithali chauri matik lesabi singa loina banina lesabi gi wakhan cheli loina banungai tina banungai lesabi gi wangang watangangi angang amoi bagi angangumna tawbi banate mathakta machi amale jehi tarani pamuk suri mana piktak chingtak rasile yengbada nungsi machi manau animak masakta matauda wate amana piktak chingtak nusibani aduga amana bubuk launa phajabani phajabadadi amana hindi amana suwate mamit mita ani dudi tarau mane machi manau oibagi manaba ama puthu hairabadi mamittu natana atayaude sakham amamum oina phajai aduga machi manau yamna khenaribana machi lanjenbina ithak irangsi kaya yaude aduga sana leimadi ngawba langba yamna pami nupa phawba koirabadi madi numidang wairam machi manau anido ngangna ngamnadana kaithel machadagi yomlomda hanminare lanjenbina nangaina haibase sungya yadibana pabada haidodine ko phubizani nak ai phau angang oiri kaina nupa koididuga nangna kaithelduda nupa go nadana phane kaliramdana nang kaithel lakani kaina hana haineriba ha kaidawrage je aina kai henba thabak tawrage sum nupa koiba bu kaidawge si phanek se handak thokpa anawbaduni leiresi ichi bani seminar su yaisi phatraba pangang dangai kaino khangdeba e ado ichi tamanjagi mamanaba chingkhaido aduna nangse yam pamsei haibani moidi ina kairaksu yam kholle haibani koineragira tanindeko namaidu thajilakani nak khara leiraga nayum palaga nacha amani yauraga mema kappaga laupaga nungaini khaliyena taningde goje yum pan bagaina anghang leiba kainaga haina de nupa koirina yumik da pandau nati sum pusirone sidi kari jehi matasiga pusiron kain yenguyeng aina haibane thajo nupa koirido nayum paning bai wakhan phauri nangnane ai he kan thomaga nayum pandraba kedau yai yengna sini aibu yum yam paning bai ma ungdagi jehi matang chadri phaune sungpan ba mi roi bema asumna khana na lakpana mayum yaukiba khanghaude machena phana ngangi sei ka hena osinaduna khanarubari taude adubu khompham thokpa khara dumakti khombi mamana su irang tawi haiduna phaniyamdi ngangjei tawi ngehakdudi wakhan yam tabigum tani hutlei thokraga magi thokpan langnaba khara wai sana leimasi adumakna imung manunggi awana khangdaba machadi maoidi ahaiba thabak sitna na dum tawi mi pizza pithak phai mabuk phai magi haibu angang oina irang tawjabaduni matam khara housing khre nungthilduda sana leimadi khunjel kanna phengli manaktuda lanchen bina aha bichari khujin phengna sana leimana haire ichea kobi machet ama yomaga chakhomam tailo khuse nungai de tawni lanchen bina kobi manadu machet ama tawraga kupsuda khara yomaga manau pide ingi tawi sana leimana haire ichea tilau du yamali khalau tho tuning khok toina khara yam haloba aduna hena haweba migi seba su pamli wa khopetuga sachara resida amamu hai chaba horubagi lepning da batanza sida nangi semi kansida ai charadi anirakti ho mani namichirane ek namba mi machini na kesai ni kaino machi moiraga adu bhau kana jadi machi moiru be kai kana ge angang oina ne jumna kiredi phai irang tawram daidana lesabi kacha nupa koibana thongna phariba nupa taptai koiselaga kesineri ne namitu do umurok namning taba taptai di haino e chinangsu miyam dangni ai bu mit yam ba nupa yam koibi mawong daga taning de nachun yam khumakanu go thajilakani arimbada masigi wahaiduda sana leimadu nuphet tawna mache da mangakto haiphet ile makha tana di khumludre thajilakani kausalakani haibasi lanjen bina manang nupida yamna haiba wahaini adubu no mata manang nupida khupakna set phau thaduda phokiji ngiha ngangna saknarasu nushibadi machi manausi numidang wairam adudana amu nacho mo kariwo makhutta sanabuna mapaiduna sana leimadu imunglomdagi thokli iche ngasidi singdo ai dum souragi nang phidu phajana sajaro lanchen bitai
ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯐꯤ ꯁꯥꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄꯤ ꯈꯨꯝꯂꯛꯇꯦ ꯃꯆꯦꯅ ꯈꯨꯝꯂꯛꯇꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯅꯕꯨ ꯈꯨꯝꯗ꯭ꯔꯕꯗꯤ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯒꯅ ꯌꯥꯗꯦ ꯑꯗꯨꯗ ꯍꯥꯏꯗꯣꯏꯅꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯁꯥꯕꯤ ꯑꯃ ꯑꯅꯤꯁꯨ ꯂꯩ ꯀꯧꯔꯦ ꯁꯅꯥ ꯂꯥꯛꯎꯗꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯦ ꯍꯣꯏ ꯆꯦ ꯂꯥꯡꯂꯦꯟ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯔꯒ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯂꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯪꯂꯦ ꯅꯣꯏ ꯆꯦꯗꯤ ꯀꯩꯗꯧꯔꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯗꯣ ꯐꯤ ꯁꯥꯕꯗꯨꯗ ꯑꯩꯅ ꯄꯤꯗ꯭ꯔꯕ ꯁꯥꯖꯔꯁꯅꯨꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯕ ꯅꯣꯏꯗꯤ ꯆꯥꯎ ꯃꯥꯟꯅꯕꯅꯤꯅ ꯅꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕꯅꯤꯅ ꯊꯕꯛ ꯁꯤꯟꯗꯣꯛꯅꯕ ꯅꯨꯡꯉꯥꯏꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯏꯆꯦꯅꯤ ꯂꯩꯁꯥꯔꯤꯉꯩꯗꯅ ꯑꯩ ꯄꯤꯛꯏ ꯃꯥꯁꯨ ꯃꯇꯣꯝꯇ ꯋꯥꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯅ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯀꯥꯟꯗꯅ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆꯥꯐꯥꯎ ꯆꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯋꯥꯔꯦꯗ ꯃꯥꯁꯨ ꯋꯥꯔꯛꯑꯦ ꯍꯥꯏ ꯏꯇꯣꯝꯗꯅꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅꯗꯤ ꯀꯩꯗꯧꯔꯨꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯃꯍꯩ ꯌꯨꯝꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯅꯥꯂꯩꯃ ꯆꯦꯟꯈꯤꯕꯒꯤ ꯋꯥꯊꯣꯛꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯕ ꯃꯤꯅꯤ ꯐꯥꯊꯩ ꯃꯃꯥ ꯊꯣꯏꯅꯣꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯊꯕꯥꯛꯇꯣ ꯏꯄꯨꯝ ꯆꯪꯂꯝꯂꯅꯤ ꯃꯇꯣꯝꯇ ꯈꯨꯇꯨꯝ ꯁꯨꯖꯟꯖꯕꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯅꯦꯕ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯅꯦꯕ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯕꯁꯤ ꯃꯥ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯆꯠꯈ꯭ꯔꯦꯗꯅ ꯐꯩ ꯍꯟꯗꯛ ꯌꯥꯝꯅ ꯌꯨꯝ ꯄꯥꯅꯤꯡꯂꯕꯕꯨ ꯀꯩꯅꯣ ꯐꯥꯗꯣꯛꯅꯗꯅꯒ ꯊꯝꯗꯧ ꯅꯠꯇꯦꯃ ꯊꯣꯛꯅꯦ ꯄꯤꯊꯣꯛꯈ꯭ꯔꯗꯧꯅꯤ ꯐꯅ ꯅꯨꯡꯉꯥꯏꯁꯟ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯁꯟ ꯁꯤꯗ ꯂꯩꯕꯒꯅꯦ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤꯒꯅꯦ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦꯗꯣ ꯈꯪꯖꯁꯅꯤꯃ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅೋ ꯍꯥꯏꯕꯅꯤꯅ ꯇꯧꯔꯨꯗꯣꯏꯁꯦ ꯑꯁ ꯑꯩ ꯀꯣ ꯑꯁꯨꯛ ꯏꯔꯥꯡ ꯀꯟꯕ ꯏꯆꯥ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤ ꯁꯩꯇ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯤ ꯁꯣꯝꯗ ꯁꯅꯥꯂꯩꯃꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄ ꯇꯣꯛꯄ ꯅꯠꯇ꯭ꯔꯤ ꯏꯔꯥꯡ ꯈꯔ ꯇꯧꯖꯔꯁꯨ ꯃꯁꯥꯅ ꯌꯥꯟꯗ꯭ꯔ ꯆꯤꯟꯖꯔꯛꯄꯗꯤ ꯅꯠꯇꯦ ꯃꯥꯟꯖꯅ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏ ꯄꯨꯔꯛꯄꯗꯤ ꯅꯨꯄꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥ ꯃꯥꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤ ꯃꯃꯥ ꯃꯄꯥꯅ ꯃꯧ ꯄꯨꯁꯤꯜꯂꯣ ꯇꯛꯃꯟꯕꯗꯒꯤ ꯁꯅꯥꯂꯩꯕꯃꯨ ꯄꯨꯔꯛꯄꯗꯤ ꯇꯨꯝꯃꯁꯤ ꯍꯥꯏꯕꯒ ꯌꯥꯕꯤꯕ ꯅꯠꯇꯦ ꯀꯞꯄꯤ ꯀꯟꯅ ꯐꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯣꯏꯕ ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯩꯕꯨ ꯐꯨꯍꯟꯅꯤꯡꯕꯩꯅꯦꯕ ꯅꯪꯅ ꯆꯦꯜꯂꯤꯗꯣ ꯃꯤꯅ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯑꯩꯈꯣꯏ ꯆꯦ ꯐꯥꯎ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯌꯥꯗꯦꯕ ꯅꯪ ꯉꯁꯥꯏꯗꯒꯤ ꯊꯦꯝꯅꯕ ꯂꯥꯛꯅꯕꯅꯤ ꯃꯥꯟꯖꯅ ꯐꯖꯅ ꯍꯥꯏꯔꯦ ꯌꯥꯗꯦ ꯑꯃ ꯇꯧꯔꯦ ꯌꯥꯗꯦ ꯀꯞꯄꯒꯗ ꯂꯩꯈ꯭ꯔꯦ ꯃꯥꯟꯖꯁꯨ ꯐꯃꯨꯡꯗꯨꯗ ꯃꯈꯨꯠ ꯅꯥꯀꯟ ꯅꯝꯂꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯤ ꯐꯃꯥꯡꯗ ꯐꯝꯂꯒ ꯀꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯁꯅꯥꯂꯩꯃꯗꯤ ꯀꯞꯂꯤꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ ꯆꯦꯟꯒꯨꯝꯁꯤ ꯍꯥꯏꯖꯕꯅꯦꯕ ꯍꯌꯦꯡꯗꯤ ꯑꯩ ꯍꯥꯞꯄꯤꯔꯅꯦꯕ ꯌꯨꯝꯗ ꯊꯤꯟꯕꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅೋ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯧ ꯑꯔꯤꯕꯧ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯔꯤꯕ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯃꯥꯟꯖꯗ ꯄꯨꯈꯠꯂꯛ ꯐꯃꯥꯡꯗ ꯐꯝꯂꯤꯕꯗꯣ ꯁꯠ ꯆꯤꯡꯈꯠꯂꯤ ꯂꯦꯝꯖꯨꯝ ꯑꯅꯤꯗꯨꯅ ꯄꯥꯏꯔꯒ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯁꯅꯥꯂꯩꯃꯗꯤ ꯃꯤꯂꯨ ꯑꯅꯤꯗꯨ ꯏꯆꯣꯠꯆꯣꯠꯅ ꯌꯦꯡꯂꯩ ꯃꯥꯟꯖꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯆꯤꯡꯕ ꯍꯧꯏ ꯂꯥꯎ ꯊꯤꯜꯂꯒꯦ ꯅꯌꯨꯝꯗ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯝꯅꯤꯡꯗꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯒ ꯁꯨꯝ ꯀꯞꯄꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯕ ꯁꯥꯔꯤꯅꯣꯕ ꯅꯍꯥꯟꯈꯩ ꯍꯧꯖꯤꯛ ꯅꯪ ꯌꯨꯝꯗ ꯊꯤꯜꯂꯝꯃꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅꯅꯦ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯑꯩꯁꯨꯅꯦ ꯊꯣꯡꯗꯒꯤ ꯆꯨꯡꯊꯔ ꯁꯤꯔꯨꯔꯅꯤ ꯅꯪꯁꯨꯅꯦ ꯅꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯅꯪꯒ ꯂꯥꯞꯅꯗꯧ ꯁꯔꯨꯛꯇꯤ ꯑꯩꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯂꯥꯛꯑꯣꯅꯦ ꯀꯩꯒꯤꯅꯣ ꯌꯥꯝꯅꯗꯣ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯕ ꯑꯩꯁꯨ ꯊꯦꯡꯒꯤ ꯑꯋꯥꯡ ꯈꯨꯟꯒꯤ ꯇꯥꯅꯅꯤ ꯆꯠꯇꯣꯏꯁꯦ ꯑꯩꯁꯨꯅꯦ ꯁꯤꯕꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯎꯔꯣꯛ ꯊꯣꯡ ꯃꯆꯥꯁꯤꯗꯤꯅꯦ ꯅꯦꯝꯃꯤ ꯆꯣꯡꯊꯕꯗ ꯁꯤꯔꯣꯏꯕ ꯂꯥꯛꯑꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯍꯟꯖꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯌꯥꯜꯂꯝꯕꯗꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯁꯠ ꯀꯣꯟꯁꯤꯜꯂꯤ ꯃꯍꯟꯖꯗꯣ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯁꯛꯐꯝꯗꯨ ꯍꯟꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯗꯞ ꯇꯧꯔꯤ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯍꯥꯏꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯂꯥꯞꯄꯦ ꯍꯥꯏꯕ ꯑꯩꯅ ꯆꯠꯇꯣꯏ ꯃꯐꯝꯁꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯪꯗꯨꯁꯨ ꯂꯥꯜꯂꯒꯅꯤ ꯑꯩꯅ ꯆꯠꯇꯣꯏꯁꯤ ꯌꯥꯝ ꯇꯝꯅꯩ ꯍꯥꯏ ꯍꯧꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯑꯗꯤꯅꯦ ꯇꯜꯂꯦ ꯀꯤꯖꯩꯕ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯄ꯭ꯔꯞ ꯆꯠꯍꯧꯒꯦ ꯃꯥꯟꯖꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯍꯥꯏꯔꯤ ꯁꯅꯥꯂꯩꯃꯅ
ꯑꯩ ꯀꯞꯄꯔꯣꯏ ꯇꯥꯃꯟꯖꯥ ꯑꯩ ꯀꯞꯄꯔꯣꯏꯕ ꯊꯦꯟꯕꯤꯔꯅꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯑꯩ ꯀꯞꯄꯔꯣꯏꯕꯁꯦ ꯇꯨꯝꯃꯨꯔꯁꯤ ꯂꯥꯎ ꯃꯥꯅ ꯇꯧꯔꯤꯕ ꯗꯞꯇꯣ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯦ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯅꯪꯅ ꯁꯨꯝ ꯀꯞ ꯂꯩꯔꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯕ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯅꯪꯅ ꯁꯨꯝ ꯏꯃꯥꯡꯗ ꯀꯞ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣꯕ ꯅꯪꯅ ꯍꯔꯥꯎꯖꯅꯕ ꯊꯦꯟꯕꯤꯒꯦ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯑꯗꯣ ꯌꯥꯔꯤꯕ ꯊꯦꯟꯕꯤꯔꯅꯣꯕ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯅ ꯍꯦꯟꯅ ꯍꯔꯥꯎꯔꯦ ꯀꯞꯄꯔꯣꯏꯕ ꯑꯩ ꯀꯞꯇ꯭ꯔꯦ ꯑꯩ ꯀꯞꯇ꯭ꯔꯦ ꯁꯅꯥ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯀꯣ ꯅꯪ ꯂꯥꯎꯁꯤ ꯊꯦꯡꯉꯤ ꯇꯨꯝꯃꯨꯔꯁꯤ ꯏꯕꯥꯅꯤ ꯁꯨꯝ ꯂꯥꯡ ꯂꯩꯔꯗꯤ ꯃꯤ ꯑꯃꯗ ꯇꯨꯝꯕ ꯌꯥꯅꯔꯔꯣꯏ ꯍꯌꯦꯡ ꯏꯃꯥ ꯍꯣꯏꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯉꯟꯇꯥ ꯍꯧꯒꯠꯅꯕ ꯍꯧꯖꯤꯛ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯏꯕꯥꯅꯤ ꯇꯥꯟꯊꯣꯔꯛꯂꯗꯤ ꯃꯄꯥꯅ ꯇꯨꯝꯕ ꯇꯥꯔꯦ ꯂꯥꯎ ꯇꯨꯝꯃꯨꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯇꯥꯃꯟꯖꯥ ꯃꯥꯟꯖꯅ ꯁꯅꯥꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯌꯥꯝ ꯂꯥꯏꯅ ꯁꯨꯝꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤꯁꯦ ꯑꯗꯨꯅꯕꯨ ꯑꯍꯜ ꯑꯉꯥꯡ ꯈꯥꯏꯔꯝꯂꯤꯕꯁꯤꯅꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯟꯕ ꯍꯥꯏꯁꯤꯅꯕꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛ ꯂꯤꯡꯕ ꯇꯥꯕꯅꯤ ꯀꯌా ꯂꯥꯏꯅ ꯊꯦꯝꯗꯨꯅ ꯁꯨꯝꯈ꯭ꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯣꯡꯕꯤꯔꯣ ꯀꯟꯌꯥꯗꯥꯟ ꯊꯥꯗꯅꯕ ꯂꯥꯛꯆꯒꯦ ꯆꯥꯛꯀꯧꯕꯅ ꯈꯔ ꯇꯞꯊꯔꯒ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯇꯝꯐꯝ ꯊꯣꯛꯄ ꯑꯉꯝꯕ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯐꯅ ꯁꯥꯎꯔꯁꯨ ꯏꯇꯞ ꯇꯞꯅ ꯏꯐ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯒꯤ ꯍꯧꯅꯕꯤ ꯃꯇꯝ ꯈꯔ ꯑꯃꯨꯛꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯨꯍꯣꯡ ꯀꯗꯣꯡꯕꯒꯤ ꯆꯥꯛꯀꯧ ꯍꯩꯀꯧꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯏꯪꯍꯧ ꯉꯥꯎꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯍꯥꯏꯔꯁꯨ ꯑꯉꯥꯡ ꯃꯄꯥ ꯆꯨꯝꯈꯤꯕꯅꯔꯥ ꯃꯅꯦ ꯃꯀꯨꯅꯁꯨ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ ꯃꯥꯟꯖꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯍꯟꯗꯦ ꯄꯣꯛꯂꯛꯄꯗꯒꯤꯁꯨ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯦ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯍꯤꯡꯂꯛꯄꯗ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯂꯛꯈꯤꯗ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯂꯩꯃꯅ ꯊꯕꯛ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯥꯟꯖꯗꯨ ꯇꯨꯝꯂꯝꯗ꯭ꯔꯤ ꯃꯥꯕꯨ ꯉꯥꯏꯔꯝꯂꯤ ꯃꯥꯟꯖꯅ ꯍꯥꯏꯔꯦ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯏꯔꯦ ꯇꯨꯝꯕ ꯆꯪꯂꯛꯂꯕꯅꯤ ꯋꯥꯔꯝꯂꯅꯤ ꯆꯍꯤ ꯁꯨꯗꯕꯤ ꯏꯇꯨ ꯃꯆꯥꯁꯤ ꯏꯁ ꯀꯔꯤ ꯆꯍꯤ ꯁꯨꯗꯗꯤ ꯍꯥꯏꯖꯧ ꯃꯆꯥꯗꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯏꯆꯦꯗꯩ ꯐꯥꯎꯅꯦ ꯋꯥꯡ ꯆꯥꯎꯕ ꯍꯦꯜꯂꯤꯕꯅꯤ ꯑꯩꯁꯤ ꯑꯩꯅ ꯇꯤꯟꯅꯔꯛꯏꯗꯣ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯅꯠꯇꯦ ꯏꯆꯦ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯤꯅꯦ ꯉꯍꯥꯟ ꯏꯃꯥꯒ ꯀꯩꯊꯦꯜ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯨꯗꯅꯦ ꯈꯪꯉꯕ ꯈꯣꯡꯖꯣꯝꯕꯤ ꯁꯥꯟꯅꯍꯧꯋꯦꯕꯀꯣ ꯑꯩꯉꯣꯟꯗꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯦꯟꯕ ꯑꯃꯁꯨ ꯌꯥꯍꯧꯋꯤ ꯑꯩꯒꯤ ꯏꯄꯥ ꯅꯨꯃꯤꯠꯇ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯇꯨꯝꯕꯤꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯔꯣꯡꯈꯩꯗꯤ ꯆꯥꯎꯗ꯭ꯔꯤꯗ ꯑꯝꯇ ꯃꯆꯥ ꯍꯥꯏꯔꯨꯕꯩꯅꯤꯅꯦ ꯑꯗꯨꯛ ꯁꯥꯡꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯂꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯨꯝꯃꯤ ꯇꯨꯝꯃꯨ ꯂꯥꯎ ꯊꯦꯡꯈ꯭ꯔꯦ ꯍꯌꯦꯡꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯁꯅꯥꯂꯩꯃ ꯐꯃꯨꯡ ꯃꯌꯥꯗꯨꯗ ꯆꯪꯂꯦ ꯑꯗꯨꯒ ꯈꯨꯌꯥꯔꯣꯝꯒꯤ ꯀꯥꯡꯈꯜꯗꯣ ꯊꯥꯗꯔꯒ ꯂꯨꯈꯨꯝꯒꯤ ꯊꯥꯗꯗꯕꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯃꯥꯟꯖꯁꯨ ꯍꯧꯒꯠꯂꯒ ꯐꯝꯃꯤ ꯁꯅꯥꯂꯩꯃꯅ ꯍꯥꯏꯔꯦ ꯇꯥꯃꯟꯖꯥ ꯁꯨꯃꯥꯏꯅꯒ ꯑꯩꯅ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯀꯅꯤ ꯀꯥꯏꯁꯦ ꯊꯥꯖꯔꯨꯗꯦꯀꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯀꯣ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯂꯗꯤꯅꯦ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯩꯗꯤ ꯑꯋꯥꯕꯁꯨ ꯈꯪꯂꯛꯇꯦ ꯑꯋꯥꯕ ꯈꯪꯕꯁꯨ ꯍꯩꯔꯣꯏ ꯑꯩꯕꯨ ꯋꯥꯍꯟꯕꯤꯅꯨꯀꯣ ꯑꯉꯥꯎꯕꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯍꯥ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ ꯍꯌꯦꯡ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯈ꯭ꯔꯗꯧꯕꯅꯤꯅ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯁꯤꯗ ꯍꯦꯛ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯪꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯤꯡꯒꯗꯧꯔꯤꯕꯁꯤ ꯈꯪꯅꯕ꯭ꯔꯥ ꯑꯗꯣ ꯇꯥꯃꯟꯖꯥ ꯍꯌꯦꯡ ꯁꯤꯔꯁꯨ ꯑꯩ ꯍꯥꯟꯅ ꯁꯤꯒꯦꯀꯣ ꯅꯪꯅꯒ ꯍꯥꯟꯅ ꯁꯤꯔꯒ ꯑꯩ ꯌꯥꯝ ꯋꯥꯒꯅꯦꯕ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯝ ꯋꯥꯅꯤ ꯈꯣꯡꯅꯥꯡꯕ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯍꯣꯏꯁꯤ ꯑꯩꯅꯦ ꯅꯪꯒꯤ ꯈꯣꯡꯅꯥꯝꯃ ꯇꯦꯛꯅꯕ ꯁꯨꯡꯇꯧ ꯇꯧꯔꯣꯏꯁꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯎꯖꯁꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅꯒ ꯂꯩꯈꯤꯗꯕ ꯊꯣꯛꯂꯗꯤ ꯅꯪꯗꯤ ꯑꯉꯥꯡꯅꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯅ ꯋꯥꯠꯂꯤ ꯑꯩꯒꯨꯝꯅ ꯅꯪꯕు ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯒ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯑꯃꯨꯛ ꯅꯪ ꯂꯨꯍꯣꯡꯉꯨꯀꯣ
nathanda taibangi minok misa puba ngamloi pukchil chawba kanagi makada marum thukna leiro ko sana leima manjada phat onsili adu gairi adu ma henu tamanja ai thadolaga na chapa ngamgadro ai bunu sidabro nabu phattaba tawn ai nanga kaina bangamoiba ai nanga kaina ba yang wahagani ba ai bu wahanbin ai awaba khangba ngamoiba ai su hairoiba manjan nusina no phetawduna oise nang waramlan law pothana badawrsi matamsi phaniyam thengkre law maramupani asumna asum leirakpana chei ani humukti hausankre sana leimanaga leisaduna leiramnadi leisabi yang phagalakpa matam oiraga dawrabani manjana thabak ama chatgadawbagi lusili mana udaida sana leimasu kari no awara pa yengduna kochen cheli loisinba loiraduna sana leimada osinduna hari ai horen ngan halake haibu haidoira khangbana deda ina chatuisi imanabado aigi thaba ama thokpada masagi thodok thokpagum kochen chenduna honabiban manau nupado lohongba kuidrabadi duda hanagi yumdo natai chadre haiduna ama saban imungdu khara wazaban aduna khangna chanaba yum kai sabasingna mating pangboina selthum ama amagi natana hau to biduna mating pangbiriban lairajarsu imungdo wayam khangba lebang macha taba khulle kaini amnu sibiba sana leima hena nakna manjagi manakde sasinduna oinarab haire ado imana nga sai hariba aina lai khurumba loiraga changlakpanane kari hariba imana adobaro lohongbu suphana kuire imausu mayamna yum panabagi chahi matang yaure mama hoibe yarani imite sukaido oiningli hariba ado nangni kai kumlamlaba aira kaim khonglamdeda ikayena domina haipet nomagadum changli Mazana sana leimagi lingjumanida paiduna nusina yengladuna hairi moina masu ninglubadudagi hena aini ichau ningliban nangnaga ichadu mapamlaga moi mapa angangi ngamugleru ngan halo kaina haibdo as yengkraponi ne ado nangbu mama hoibada nasana yarabrane sana leima ikaiduna mamaido thambam khangdi makhara nonthai manjana khudangduna pairaga nokhat handuna nokphet tawna nusina hai nangne kaibagi natawdumadi nusi hali adubu sana haina hairakpaduda sana leimagi thamoida haifam khangdaba ihul ama phawi nahan makhaidi asumna ming kawdabani phagi sogai tawduna kauningmata kawbani ayambana maramupidani kawriba angangni khan nusiduna tawriba ngasini sana leimagi thamoida irang langbagumba phawri masasi mapung pharaba kaina khanjeri poni amuktang oirsu tajaningkiba mingaudo ngasi khangau korakpasida sana leimana manjada mamit kupta yenglaga leibaduda amusu hari kedoragi nangbo si wahai taw sana leima wakhan khanglak laktuna hari tagi hayo nangni kaibagi natawdumadine haifam khangda nushiba phawi nangi nataw khuding nushiba ngaktani adubu ahenba nataw hapchilaktuna aibu nusibare irak hange khano sana nusibane ngawraga angawbugumna leikhraga nangneibu thakpa ngamladro aduga aisibu midok kanani khalaga nangni kaidawrino nangse gi pumnamangni aduga aisu nangi pumnamukni khangadabani manjado phagi amuk tawri sidagidi anghang ama olakpu chahidadi machagi ningaiga themladonida mamaga oiba heiga srami nangbo mataw iman hek mandana sana leimana sitkomle ainina kidawbe herudido oibigi ado thengani chalulo yam chatlaning labrane se nanaktagi nangnaibu asam talise ha as aduida teba kharangana chaloba aduga nganta halo hairaga manjanu phetawna hari osi phagi dawun chalugi phajaleram ko sana
စနာလိမ့်မနိုဖက်တုံးနာမန်ကျနထုတ်ကိဘဒိုယင်းကြဟိုငစီဒီမဆာဒိုအီရန်လန်ဘဂုံအီတောက်တောက်ဘဂုံနိုဖက်တတောက်တဲ့လိုက်ခရအစုံနေမီကိုခရဟောက်ခရကနမီဒါဝရမ်ဂီမတမ်ဒူဒါမန်စကီမမစနာလိမ့်မကီနာမနင်းထမအင်ခွန်ဒါပချိခရထားရီဟာနနထာခရဘကိုဘီဟန်ဂမ်စင်ငဒိုစနာလိမ့်မနာအစင်ကြိုင်ရီတန်ကြဒူဒါနပမဟာထူဝထူချေလက်လကဂျူရီတာဖမဒူဒါလေဘလကကန်နကန်နကောဟိုနေအင်းထမ်ဘာစမန်လုံဒါမီနကိုဝဒတာဘဒါယနေ့ခါဒုံတကီလက်နလက်နခုံလေဟိုဘုံဝကနာနိုအင်းနေဆုံးတယ်လေနေမနင်းလုံဒါလေဘလီဘနုပါဒိုထမ်ဘာနာလက်လီဘအဒုံဒါပရပရစန်စလက်လကအပပခတ်ပမတောဒါဟဲရီအင်းနေတာမန်ကြတော့ဟဲ့အဘုံဝနန်းတာမန်ဇကေတော်ရဲဟာနေရမဒုကေတော်ရဲဟဲယူနေစနာလေးမစုအစင်းကြိုက်ဘဒိုလို့ဒနာမနင်းကမနာတလိုက်နာကနွေရလေပီနုပါတော့ဟိုင်နေရတဲ့ဒနာဟဲ့ရီတာမန်ကြတော့တာနင်းထေမွေးကြီးယုံစားဘရောက်ဘဒဒါမထက်တကားဘဒါမာကာဂီနကားဘဒဒါခုံဖမ်ချန်ဘဒဂီအာမထက်အဝါမဒဒဂီတာရက်ပဒါမခါရခလိုက်ရမလေဘဒဒါတဆင်ဘဒဂီတီနဆွေအဒူဝါဒမခါတာဘနန်းဂျင်းစနာလေးမနာပခနိုင်ရီကဲဟဲဘာအဆုပဒကဒိုင်လေဟရဂီလောခရတုနစစီသမ်ဘာစပခနာနုပါဒရောစင်ဒနဟန်အဘဝနေယံဘဒူဟောက်စင်းနင်းထေမွေးတယ်လေဟုတ်ပရာအမိုင်ဘကဟိုရဘရိုကရမိုင်နတဟိုရဂီမီပီအရာချီနာအင်းနေတာမန်ကျတော့တီနေစုပဒကအခွေးနကန်ငမောက်တဲ့မိုင်ဘကောဝဆူချက်ပနမ်လိုက်ကန်နဘငမောက်တဲ့ရမတော့အခွေးမြတ်တာတော့လခချက်ခရီနေကရီဟဲ့ပါအဲ့ကြီးချဘောကရီဟဲ့ဘနိုတန်းနာရီတော့ဟာကရီဟဲ့ဘနိုမီနန်ဘောစနာလီမတို့ဝါယမတာဟိရမ်ဒါလေမိုင်ဒါဟိုက်ထရိမနင်းထမလမမောဂီမနက်ဒစင်စင်ဒနာကုံခလကအေးမေမစနာတာရဘစီအမနကောဘစီတာဘရိုပေါပီဘလောက်ပါနုပါဒူနာကိုချင်းချေလကအစင်ခရပူရက်ဒူနာမကုတ်တထိုင်ဂျာလက်နဘာလက်ကတ်နရီမေကုခရဂီမတုံဒါခွန်ဂီနပါခရနတုံဒူနာမန်ချေကီထဝဲရောက်ကြပါဟချန်ငဒူမယုံဒပူရက်လေအငေါဘဖီနကုပစင်ဒူနာလေရီဘာမပူရီဘဂီဟချန်ငဒူဥဘဒါထမွေရတော့ပူဘငမ်လက်တဘကုံလုံထရက်ဒူနာလေမိုင်ဒါချင်းထဘကုံကိတ်ဟက်တဖမ်ထိုင်ခုံစလေဘဖီဒိုဟိုက်ဒုပငမ်ဒီစက်တမ်ဒိုယင်းဘငမ်ဂဒဘမန်ဒီဖီမထက်အဒူဒါမခုတ်တူနာမထုံခန်းဒါခိုလီဘရာနာလီဘရာမဆာဒိုခန်းဘငမ်ဇဒီပုတ်ပနဂီအဝါဘကရီနိုခန်းလက်ချီဘီဒိုငစီဒီမိကုပ်စီဒထုတ်လေရီဘာထောက်ဒုတ်အဒိုမန်လတိုင်ဘငလခန်းဒရီတင်ထားရက်လီမထန်းလန်မန်ဇပူခေါရဒူနာတာမန်ဂျာနန်းငစီတော်ရီမစီဘကရီနိုဟာမစီဖောက်ဘင်းမင်းရက်ပဒါနိုမတမင်ကောဒဘနန်းစနာအိုင်နကောရမ်ဘဒီမပုတ်စီမကီအရွေးပနီခနကောရမ်ရာအဆုံအမတ်ဘီကယာဂီမထိုကရက်ပကီငေါပကီချေမတာစခရီဂီပီရလီဘဒိုနန်းနကခရာဘီယမမင်းတော့စေတာမချန်နန်းချက်ကီနိုအခါမငမ်လို့ယေနန်းရောင်းတဲ့နေဘငမ်လို့ယေအဒုမြမမင်းနုစီအဒဘူအဖမ်းမပြေမကဲကီတော့နန်းငယ်တို့နေခိမတမ်ဒါအဒုနုစီပြေမတဲ့နန်းနဲ့ချက်ခရကဆုံနာအိဝဟောင်းနဗရာမထန်းချီဒါအချာကင်းငါ့တဲမန်ကနီမွေမပါကောဝတာကနီဟရမနိုင်နေတာမန်ချာနငဝဲလို့အဒမိုင်းတော့ကစမဝင်မီယိုမိကုပ်စေမဝင်မီယိုပါမိကပမ်တတုံချေကေအဆုဝါမဒီအိတ်တယ်မတဲ့ကာမငမ်လို့ယေနန်းရောက်တဲ့နော်အေးဘစနာလိမဝခန်းမန်ဒနာဟိုက်ထရက်လေမပမ်လုံဂီလောက်ပမီစင်ယောနာချန်စင်ဒနာမဘဝခါတရက်နဘဟနေက
ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯔꯝꯕ ꯂꯥꯏꯕꯛꯀꯤ ꯈꯨꯠꯁꯦꯝꯅꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯕꯨ ꯅꯪꯅ ꯑꯗꯨꯛ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯁꯨꯝꯅ ꯃꯥꯟꯖ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ ꯁꯅꯥꯂꯩꯃ ꯃꯥꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛꯅꯔꯤ ꯃꯆꯤ ꯈꯨꯗꯤꯡ ꯎꯪꯗꯨꯅꯇ ꯂꯩꯔꯤ ꯃꯪꯒꯣꯜ ꯃꯆꯦꯗꯨꯗ ꯐꯝꯄ꯭ꯔꯦꯛꯅꯅ ꯐꯝꯗꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯤ ꯅꯥꯀꯣꯡꯗꯨꯗꯁꯨ ꯇꯥꯔꯛꯂꯤ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯗ ꯋꯥꯍꯩ ꯈꯔ ꯅꯪꯅ ꯏꯀꯥꯏꯕꯒꯤ ꯅꯇꯧꯗꯨꯃꯗꯤꯅꯦ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯅꯪꯒꯤ ꯅꯇꯧ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯅꯇꯧ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗ ꯏꯔꯥꯛꯅꯍꯟꯒꯦ ꯈꯟꯒꯅꯨ ꯁꯅꯥ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯒ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯈ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯥꯛꯄ ꯉꯝꯂꯗ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞ ꯀꯅꯥꯅꯤ ꯈꯜꯂꯒ ꯅꯪꯅ ꯏꯀꯥꯏꯗꯧꯔꯤꯅꯣ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯝꯅꯃꯛꯅꯤ ꯈꯟꯒꯗꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯃ ꯑꯣꯜꯂꯛꯄ ꯆꯍꯤꯗꯒꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯒ ꯊꯦꯝꯅꯗꯧꯅꯤꯗ ꯃꯃꯥꯒ ꯑꯣꯏꯕ ꯍꯩꯒꯗ꯭ꯔꯃꯤ ꯅꯪꯕꯨ ꯋꯥꯈꯜꯗꯨꯒꯤ ꯁꯪꯁꯥꯔꯗꯨꯗ ꯀꯪꯁꯤꯜꯂꯕ ꯆꯤꯝꯕꯥꯜꯗꯣ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯂꯩ ꯁꯤꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯂꯝꯍꯦꯟꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯊꯦꯡꯅꯔꯔꯣꯏ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯄꯣꯛꯂꯛꯄꯗꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯆꯥꯎꯔꯛꯄꯅꯔ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯨꯕ ꯊꯥꯡꯕꯗ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯑꯃꯕꯨ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯤꯕ ꯀꯅꯥꯅꯕꯨꯗꯤ ꯈꯥꯡꯕ ꯉꯝꯂꯨꯒꯅꯤ ꯏꯁꯣꯔꯅꯤ ꯈꯟꯅ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕꯗ ꯀꯅꯥꯅ ꯄꯥꯝꯕ ꯍꯧꯅꯕꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤ ꯑꯁꯤꯅ ꯃꯥꯟꯖꯒꯤ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏ ꯅꯨꯃꯤꯠꯇꯨꯅꯤ ꯊꯥꯕꯨꯝ 12 ꯍꯧꯖꯤꯟꯈ꯭ꯔꯕꯁꯨ ꯁꯅꯥꯂꯩ ꯃꯃꯥꯒꯤ ꯊꯃꯣꯏꯅ ꯃꯥꯟꯖ ꯃꯍꯥꯛꯄꯨ ꯈꯖꯤꯛꯐꯥꯎ ꯀꯥꯎꯕ ꯂꯩꯇꯦ ꯀꯞꯂꯤ ꯉꯁꯤꯁꯨ ꯃꯥꯟꯖ ꯃꯥꯕꯨ ꯀꯧꯗꯨꯅ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯝꯂꯗꯤ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏꯀꯣ ꯃꯥꯟꯖ ꯅꯪ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯣꯡꯃ ꯂꯦꯟꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯒꯨꯝ ꯁꯥꯡꯂꯤ ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯟꯂꯣꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯃꯤꯀꯨꯞ ꯑꯗꯣ ꯉꯥꯏꯕꯗ ꯑꯩ ꯋꯥꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕ ꯅꯪꯅꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯅꯥꯏꯗ ꯆꯣꯛꯊꯕ ꯂꯩꯇ ꯅꯪꯕꯨ ꯉꯥꯏꯕꯗꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯊꯥꯁꯨ ꯃꯥꯕꯨ ꯌꯦꯡꯖꯒꯦ ꯉꯥꯏꯕꯒꯨꯝꯂꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯈꯤꯒꯗ꯭ꯔꯥ ꯅꯪꯒꯤ ꯋꯥꯈꯜ ꯃꯌꯦꯡ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯄꯥꯝꯃꯨꯕ ꯐꯥꯎꯏ ꯃꯥꯟꯖ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯉꯝꯗꯕꯤ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯁꯅꯥꯂꯩꯃꯒꯤ ꯃꯇꯧ ꯎꯔꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯀꯞꯇꯕ ꯃꯇꯦꯛ ꯌꯥꯎꯅꯗꯦ ꯀꯅꯥ ꯑꯃꯅ ꯍꯥꯏꯅꯗꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯛ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤ ꯃꯔꯥꯏꯕ ꯍꯦꯛ ꯊꯤꯗ ꯐꯈ꯭ꯔꯕꯅꯤꯗꯀꯣ ꯃꯥꯟꯖ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯦ ꯑꯃꯅ ꯑꯃꯨꯛ ꯄꯣꯛ ꯃꯌꯥ ꯂꯥꯡꯂꯕ ꯍꯅꯨ ꯍꯅꯥ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯗ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥ ꯈꯪꯅꯔꯤꯕꯅꯤ ꯃꯥꯗꯤ ꯃꯆꯥ ꯑꯃ ꯌꯥꯍꯧꯕꯁꯨ ꯅꯠꯇꯦ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯌꯨꯝ ꯑꯃꯃꯨꯛ ꯄꯥꯟꯒꯦꯁꯨ ꯄꯥꯟꯖꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯊꯃꯣꯏ ꯁꯦꯡꯕ ꯃꯥꯒꯤ ꯂꯤꯄꯤꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯥꯕꯨ ꯆꯍꯤ ꯅꯧꯔꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯁꯥꯡꯂꯤ ꯑꯉꯥꯡ ꯑꯃ ꯌꯥꯍꯧꯕꯁꯨ ꯅꯠꯇꯦ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯥꯒꯤ ꯅꯥꯀꯣꯡ ꯌꯧꯕ ꯌꯥꯎꯔꯤꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯃꯥ ꯋꯥꯕ ꯍꯦꯟꯖꯤꯟꯕꯅꯤ ꯆꯩꯅꯥ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯅꯦ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯐꯥꯎꯕ ꯑꯋꯣꯡ ꯆꯥꯎꯅ ꯇꯝꯒꯦ ꯃꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯖꯒꯦ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯧꯅ ꯌꯨꯝ ꯄꯥꯅꯕ ꯀꯌꯥꯔꯛ ꯍꯥꯏ ꯁꯅꯥꯂꯩꯃꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯕꯁꯨ ꯃꯥ ꯄꯥꯝꯖꯗꯦ ꯆꯍꯤ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯃꯥꯅ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃꯒ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯡꯊꯣꯜ ꯑꯅꯤꯁꯤꯒꯤ ꯃꯄꯨ ꯃꯥ ꯑꯣꯏꯅꯤꯡꯗꯦ
ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯇꯥꯔꯤ ꯇꯨꯡꯂꯝ ꯆꯠꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯝꯂꯝꯂꯤꯕ ꯍꯥꯏꯕꯗꯨ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ ꯆꯍꯤ ꯀꯨꯃꯣꯟ 3 ꯂꯥꯟꯈ꯭ꯔꯦ ꯃꯥꯒꯤ ꯇꯥꯃꯥꯟꯖꯕꯨ ꯊꯃꯣꯏꯅꯨꯡꯗ ꯃꯌꯦꯛ ꯂꯥꯅ ꯂꯩꯖꯔꯕꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯃꯥ ꯇꯧꯈꯤꯗ꯭ꯔꯦ ꯄꯣꯐꯝꯗ ꯀꯔꯤꯗ ꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯃꯄꯥꯟ ꯏꯄꯥꯟ ꯈꯔꯗꯤ ꯊꯣꯛꯆꯕ ꯍꯧꯔꯤ ꯅꯣꯡꯃ ꯃꯥꯅ ꯃꯈꯨꯠꯇꯣ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯅꯦꯡꯒ ꯃꯀꯨꯒꯗꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯟꯖꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ ꯑꯩꯃ ꯏꯅꯝꯃ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯅꯗꯤ ꯑꯍꯤꯡ ꯂꯦꯛꯊꯣꯛꯈ꯭ꯔꯣ ꯑꯌꯨꯛꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯀꯩꯅꯣꯝ ꯆꯥꯁꯤ ꯑꯍꯤꯡ ꯂꯩꯈ꯭ꯔꯣꯀꯣ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯂꯩꯃꯗ ꯌꯦꯡꯂꯒ ꯍꯥꯏꯔꯦ ꯏꯅꯝꯃꯅꯦ ꯑꯍꯤꯡ ꯂꯦꯛꯑꯔꯣꯏꯒꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤꯅꯦ ꯆꯪꯂꯛꯄꯅꯤ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯅꯪ ꯎꯅꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯁꯤꯅꯤ ꯑꯁ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯝꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯀꯥꯏꯁꯦ ꯈꯪꯖꯗ꯭ꯔꯕꯅꯤ ꯀꯩ ꯅꯤꯡꯉꯣꯅꯣ ꯈꯪꯗꯦ ꯃꯄꯥꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯈꯪꯗꯦꯕ ꯑꯉꯥꯎꯕꯤꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯛꯄꯁꯤꯃ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯁꯤ ꯑꯗꯣ ꯁꯅꯥ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯏꯅꯝꯃ ꯍꯣꯏꯅꯁꯨ ꯅꯪꯕꯨꯅꯦ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯁꯥ ꯑꯣꯏꯅꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯍꯧꯕꯁꯨ ꯅꯠꯇꯦ ꯃꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯅ ꯃꯌꯨꯝ ꯑꯅꯤꯔꯛ ꯄꯥꯟꯕ ꯈꯣꯛꯊꯣꯡ ꯑꯃ ꯂꯩꯅꯔꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕꯗ ꯅꯪꯒꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯅꯦ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯅꯤꯅꯦ ꯅꯪꯕꯣ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 15 ꯁꯨꯕꯇ ꯅꯠꯇ꯭ꯔꯤ ꯌꯦꯡꯉꯨ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯅꯪꯅ ꯅꯇꯣꯝꯇ ꯁꯥꯡꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯪ ꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯁꯅꯥꯂꯩꯃ ꯃꯅꯝꯃꯗ ꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯉꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯆꯥꯎꯕꯜꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯉꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯅꯇ ꯂꯥꯛꯂꯤ ꯏꯃꯧꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯕꯗ ꯅꯃꯥꯁꯨ ꯃꯉꯥꯏꯔꯦ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯀꯅꯤ ꯏꯁꯨ ꯑꯃ ꯂꯩꯍꯧꯕ ꯅꯠꯇꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯅꯪꯕꯨ ꯅꯇꯣꯝꯇ ꯅꯥꯇꯩ ꯆꯥꯔꯣꯏꯅꯦ ꯁꯅꯥ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯨ ꯅꯪꯅ ꯍꯟꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤ ꯌꯦꯡꯉꯣꯏ ꯏꯀꯨꯅꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟꯕꯨ ꯌꯥꯅꯔꯕꯗꯤ ꯅꯪꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯂꯒ ꯏꯀꯨꯒꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯁꯨ ꯀꯥꯏꯗꯦ ꯏꯀꯨꯅ ꯌꯥꯔꯤꯅꯦ ꯁꯅꯥꯂꯩꯃꯗꯨ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗ ꯑꯗꯨꯃꯛ ꯍꯥꯏꯔꯦ ꯕꯥꯕꯥ ꯏꯃꯥ ꯏꯅꯝꯃ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯃꯒꯤꯗꯃꯛ ꯌꯥꯝꯈ꯭ꯔꯕ ꯃꯄꯣꯛ 3 ꯑꯁꯤꯗꯒꯤ ꯁꯨꯞꯅꯇꯪꯒꯤ ꯃꯄꯣꯛ ꯑꯃꯈꯛꯇꯪ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯅꯃꯧꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯂꯕꯅꯤ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯏꯁꯣꯔꯅ ꯑꯗꯨꯃꯛ ꯇꯝꯕꯤꯔꯝꯒꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯇꯪꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯤꯡꯖꯔꯒꯦꯕ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯪꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯗꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕꯒꯨꯝ ꯑꯗꯨꯕꯨ ꯉꯥꯏꯔꯕ ꯃꯐꯝ ꯑꯁꯤꯃꯁꯨ ꯑꯩꯅ ꯏꯟꯕ ꯉꯝꯗ꯭ꯔꯦ ꯕꯥꯕꯥ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯄꯣꯛ ꯑꯁꯤꯃꯇꯪꯗꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯒꯤꯗꯃꯛ ꯍꯤꯡꯖꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯏꯃꯪ ꯑꯅꯤ ꯁꯨꯖꯔꯣꯏ